मरु ओइबा पाउ पिजरी चिंगमी लुचिंगबा सिंह ngasisu Chief Minister N Birenda awat apa kaya yengsinbinaba wakatkre खुरुमजरी मिटेंग ताबीरिबा सिंह तारामना उसरी पाव संदोकना पिजरी Chief Minister N Birena tha amagi tang tara khudingi chingmi luchingba singa unabagi thoram pangthokuna lakpa adu ngasi su hanagumna pangthokhi ngasi Chief Minister gi secretariat ta pangthokhi ba chingmi luchingba singi unaba numit aduda tongan ba chingi luchingba singa thengnari ba khudongsa daba kaya Chief Minister da wakat ke official kaya yauna pangthokhi ba thoram adu da Chief Minister da wakalak pa sing thabak ta onthokpa yaba sing mari leinaba official sing da khanghan ke thoram aduga mari leinana Chief Minister N Birena pawmi sing da phongdokhi bada ngasi thokliba chingmi singi luchingba singa unawagi numit asida hanaga manadaba mongda chingmi ichil inaw singna makhoi gi hingnabagi lambida mai onsin binaba wakat kaya pukhalakhe madu thabak ta onthoknaba mari leinaba official singda khangan khre mahakna makha tana hai khibada ngarang koirengaida bom pokhaibagi thodok thoktuna misi mina yaukhiba adugi matangda review meeting pangthoktuna khana naina khre technology sakholakpagi matung ina honglakliba ahongba kaya sida government ke site tagi shu chapchana thabak paikhatuna praja amadi miyam gi lanthungak senana buhonagani ngarang gi thodok ta chenaba sing ain gi oiba serak pinana ba thabak lokhat pa haure haikhi madu 4G gi poche madu akoi acquire tongnana ba aduga counter tongnana ba gi tawre sumaina tawbu seidi ai tawhoningde अखोई दे अटैक तौर मीना कनाना तौर नो अखोई थी दबे यादे कमांडो मयाम पुलिस मयाम मरा लेबे मी तो फाव ओइना फादबे यारोय लोगी मतुंग दंडी पीदे यारोय है मीना अदमा सीगुंबगी पोट अनरेस्ट ओइबा पोट से तौगना बायना अखोई शांति ओइना पॉलिटिकल सॉल्यूशन न कन्ना लाउजेबनी हाइजेबनी अदो तादन समाय सुम तौर मीना अखोई गवर्नमेंट गिदी अखोई हाइजेबदो भगवत गीता ना सुदम याबनी निंथौदी citizenship की life and property ngak ननबा sometimes law and order ngak ननबा मा थबक तौबदा मांगोंदा थिंग बलैते अको आइदि प्रजा दि ngak ते लनथम दि ngak ते अदुना हुजिक ngarang दगे हौरमनि मी फनेम फागले चिंगनबा हानगी रेकॉर्ड लाइबा मसा ताबनी अदुना प्रजा दा इन अपील तौरिसे सुंबा म थोगदी गवर्नमेंट की अखोई मधु मरा लेब मीदो फंगनब थीदब यारोय फंगनब थीरकान मधु आइन की मतुंग इन अखोई दंडी पीदब यारोय मधुगी आइन की मतुंग इन दंडी पीनब होनरप मतमदा खरा थैदोक थैसिन सोकदोक थोकसिन मसा मसुद कैद लाकप कांदा प्रजान गवर्नमेंट मु वारो बिगनो ngarang koirengaida leiba nifuga mapan suba BSF ki camp sangpham mayada bom pokhai handuna battalion adugi BSF personnel ani sikhibagi manungda basikhom kitna panungdagi en ningthoba maitai gi hakchang postmortem loiraba matung aroiba mathau mangam pangthokre ngasi mahaki mayumda koirengaida leiba nifuma pan suba BSF ki commandant ND mauna luchingduna ikai khumnaba utke bharat ki machu ohong gi firalna laikhidraba en ningthoba gi hakchang da kuptuna ikai khumnaba du chathake laikhidraba gi hakchang mahaki mayumdagi aroiba mathau mangam pangthokpham phauba BSF ki personnel singna pubugi thabak sathaki mafam aduda guard of honor piraba matungda gun salute su pangthokhe Amaromda ngarang koirengaida leiba nifuma pansuba BSF ki camp sangpham mayada bom pokhai handuna battalion adugi BSF personnel ani hatkiba du pripa kilan misanglo Red Army na sathaki haina lob asigi publicity and propaganda secretary in charge leibak ngak paluwang na thadorokpa serol amana khangalakli jerol asna makha taraduna thodok adu chahi lising ani henbagi puwari leizaduna maning tamna marom dom lengak saba leibak ama oirambadagi loilam sandokpa lam karamba colonist India na namduna lokshin khiba kangleipak ki ningtamba amuk hanjin handuna ningtamba saukhatpa manaba khunai ama leibak miyam da pinabagi damak IOF ki mathakta sathaba landabagi saruk amani hairiba landaba asi pripak na pamliba loimapu India gi khubam nungdagi kangleipak ki ningtamba amuk hanna munduna lamdam asida ningtamba saukhatpa manaba khunai ama phangdriba phauba mafam matam leitana aphangba tanja amada hektamak IOF ki mathakta landabagi thabak makhatana sathakigani hairi
IOF sing mishimina asok apan nangningdrabadi lamdamasi thadoktuna khudakta hankhibana yaifaba oigani hairi landaba adu pangthokpada hingnabagi lanthengnari micham ahum asok apan nangkhiba adugi damak pripak na nungaitaba phongdokli imung manungna nangliba awabada su saruk yari hairi athuba matamda asokpagi phibam phagalakpa oirasanu asigumba thogoningdaba thodok asi thoktanabagi damak colonist india gi lamlo lanmi IOF na lairiba camp sing amadi manak nakpa mafam singda iraija singna leitanaba amadi naksin bidanaba cheksin warol thamlakli security na lairiba IOF ki camp maya da landaduna BSF personnel singda misi mina nanghankhiba thodok aduda saruk yakhiba red army gi matik mathauna adugi damak Pripak na sauthokpaga loinana makhoi gi sokthaба leitaba khangba kanbagi thauna lingzel adugi damak thagatpa phongdo I haina leibak ngakpa luwang na thadorokpa serol asina makhatana phongdorakli Imphal East Commando na ngasi nupi police ka loinana Mantri Pukri gi Marsilen area da thibu humba gi thabak sathakre saktak che yawram daba nupi tara taruk yaw na mioi kuntra makhataba verification gi damak police na lokhatkre NSIU Manipur Center na sinduna ahanba state level students convention ngasi Gem Hall da pangthokre thorum aduda hanagi chief minister Okram Ibobi deputy CM Oiramba Gaikhangam Lok Sabha gi MP Dr TH Mainya NSIU gi national president Firoz Khan state president P Bankim Chandra madi congress ki MLA kaya susaruk yakhi mahairoi singi khonzel khunai gi khonzel achumba masung afaba khunai amagi damak ni haiba hiramda pangthokhiba convention adu da wangkhem kendra gi MLA kaisa megazan rana phungdokhibada politics yaw daba mioi bagi punchi adudi mapung fada ba punsi oi mahairoi oiringai dagi hauna larik tamba khak natana leiba ki thabak thorum kaya da su yaw batangai fade haikhi We have to fight for the justice. Ekoi justice ki namaka thola ka ekoi voice, your voice to the society. Ekoi darbar le garam masida nusi jaba sabha sathi yang sida class to the direct masi katana ekoi direct bagi wa muhade direct sida katana ni atwa kuma social issue yang sida yaw kanda issue yang sida mayam sida roi ni jaba kanda ekoi direct issue hai kani समाज की अपने Council की परीक्षा दा साइंस स्ट्रीम दा मापन सुबह पोजीशन तारखरबा बिष्णुपुर डिस्ट्रिक्ट की इरेंगबम मखा मनिंग लेकाई दे लेबा थियाम कृष्णकांतबु ओकपगी थोरम अमा ngarang khorifaba youth club amadi irabot celebration committee irengbam na sinduna irengbam makha maning community hall da pangthokre thorom aduda oinam kendra gi hanagi MLA Dr I Ibohalbi irengbam gram panchayat ki pradhan N Gopen upa pradhan N Sanatomba yauna ward member kyana saruk yakhi hanagi MLA I Ibohalbina makok thongduna lakpa mahiroi singna Indian Administrative Service da yakshin duna isagi target ama thamduna IAS IPS amadi atopa awang bathaki service kaya fangnana bohona biu haikhe engineer tawjega haibati primary target oina thanganu ko manipur ngasi mangi se doctor engineer da mangi doctor engineer da pass division da pass or pamako thongna lapasin je masa ni doctor engineer da lo dhani ba Indian Administrative Service da nangi target thamaga IAS phambayai IPS phambayai Indian Foreign Service phambayai Mapan suba position taraklaba Krishnakantana karigumba mahangna IAS officer oiba ngamlabadi khungang khudimakta information gi khudong saba hena phanghanna bo hona baga loinana education saukhat hanna ba thabak paikhat kani haikhe adumba civil service ko mai pa gadi aina government ko hong hangadi koi khungang sing koi khungang de sana manipur khungang ayam do loiba ai har mate information bi gani aduga education aduna sauka da hona gani adu masi matung da gadi masamang da mai pakse gani na jin thak Nambul Turel Khongnung Tengbagi thabak satharakpa asina Turen Mapalda tongan ba sinphamda hingnabagi lambi oiramba mioi kayada achauba chaitheng ama pire Turel Torban da natrabadi masagi leifam phawba leiramdaba mioi phawba thorakli ngarangdagi hauna hairangoi thongdagi kha Imphal phawbugi manungda eviction sathaba haugadore haiba wafam lakpadagi Turel Khongbang da dukan famba yauna tongan ba sinpham paiduna thabak toramba mioi kaya masa masana sidoknaba haukhre Turel Khongbang da dukan phamduna hingnabagi lambi oiramba mioi amana sarkar na athuba matamda paikhalakliba thawong asi pendaba phongdorakli
ꯍꯧꯖꯤꯛ ꯁꯤꯗꯣꯛꯑꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯃꯣꯏ ꯍꯦꯛꯇ ꯂꯣꯏꯔꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯇꯞꯅ ꯃꯇꯝ ꯁꯥꯡꯅ ꯊꯥꯔꯀꯥꯟꯗ ꯂꯩꯔꯤꯕ ꯌꯨꯝ ꯍꯤꯡꯒꯣꯜꯁꯤꯡꯗꯨꯁꯨ ꯅꯣꯏꯅ ꯁꯤꯗ ꯂꯩꯕ ꯅꯣꯏꯅ ꯁꯤꯗ ꯇꯧꯕ ꯈꯣꯠꯄ ꯑꯗꯩ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕꯁꯤꯡꯁꯤꯅ ꯁꯤ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕꯅꯆꯤꯡꯗꯨꯒꯤ ꯀꯔꯤꯝ ꯈꯟꯅꯗꯅ ꯇꯧꯅꯤꯡꯕꯗꯨ ꯈꯛ ꯇꯧꯔꯒ ꯇꯧꯕꯁꯤꯃꯇꯪꯗꯤ ꯋꯥꯈꯜꯗ ꯌꯥꯝ ꯊꯤꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯖꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯀꯔꯝꯕ ꯊꯧꯔꯥꯡ ꯇꯧꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨꯗꯤ ꯂꯩꯕ ꯎꯗ꯭ꯔꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯑꯕꯣꯏꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯁꯌꯥꯝ ꯔꯣꯖꯦꯁ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯄꯥꯎꯒꯤ ꯃꯔꯛꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Admission started for BSc Nursing and GNM in leading hospitals like Yashoda Hospital, Care Hospital, Vijaya College of Nursing at Hyderabad. Eligibility for BSc Nursing: 55% in Science in +2, for GNM above 50% in any subject in +2. Contact immediately Green Healthcare Solutions. Mobile number 09544 299 111. Baba, quick zone gidi tata discount di. Mamal suma pang kuding jam mana yo suma ngaroi pista salabni na. Ado suma takta superlink footing gi offer me amon piri sidi. Tas electric drum no sin bagum na yo tisin bayar. Dudi sana gi mohut yang na sin bayar. India gi ahanba National Awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact tobiu. Jolip 100% natural syrup amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule. Diabetes singidamakta Jolip capsule chabiu. Comprehensive Concept School Sangatro. Kaidawina? Kanano? Kaigino? Kaidawiyo? Masi pumna. Noi lebedi gari ahan maga tong mangamdrabane. Hula laga tongni khaniba namai doi kaidro. Senbun puthoga leibedi ngamdara. Senbun puthokna leiba ngamdrasu Imphal Finance na salo. Ai jo ahan ba lei ngamdadana Imphal Finance tagi loan oine lori. Imphal Finance na nongmudi manungda gari loan lobu yabni putong chaba pizari adom na pam makhalgi gari kudingmak lobu bayagni. Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiyu. Ephagi GSTR 3B return file tawbagi aroiba numiti lakliba May kitang kundani. Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu. Kanganjariba Department of Taxes, Government of Manipur. Amuka na tanam na ukcheri makhataba pao. BSNL gi tongan ba service sing seasonary ba customers singi maraktagi bill sing dokta ba sing aton ba senpham gi sada taradagi na taramanga phawgi changda kok laga singat han bagi telephone adalat ngasi babu parada leba telephone bawon da pangthokre thorom aduga mari leinana BSNL gi junior account officer moirangthem koireng na phungdorakibada India government na miyang gi yenglaga pirakliba khudong saba sing asi customers sing lobiduna makhatana BSNL seasonabi haiki Handak Koshem na lauba class 12 exam da malom tulhel makhada laiba brilliant school da tamba mahiroi khangabok lamlong dagi lakishan ningthozam na ani shuba position lakhibagi harau tayam na okpagi thorom ama ngase school asida pangthokre thorom adu da GP Women's College ki Associate Professor Dr. W. Romes Kakwa Police Station ki SDPO Amaksam Devanandana maru oiba myoising oina saruk yakhi thorom aduga mari leinana tongan ba subject singda letter mark fangba mahiroi singda su khudol pot piduna pungning thogatke thorom aduga mari leinana school asigi principal huining sungbam Sonamani na haikibada tungda haurakliba mahiroi singna su lakishan gumna mathauda pungning changna honabagi tangai fadaba lai haiki Amoina in Hajaning Bazi. What Buhanarabadi, Ngam Davalati, Aduna, Kundori Bangang Singida in Hajaning Bazi, Tan Honabu, Ozazingi Mati Lobu, Akana Miamtana view, but what Buhanarabadi is one of the Shoy Pirakani.
Chahi kayagi mamangdagi seat reservation yauna tongan demand taksin duna lakhiba asi ngasi fawba mari lainaba authority na PBD haiduna Kangpokpi district ki Makhan khulda leiba Indira Gandhi National Tribal University ki mahiroi singna wakat khongchat chatkre. Thobal district ki manung sanba Gwarok Reserve Forest ki manung sanba Gwarok Maring Khulda Uchan Pambi yanthat lamba mioi ani Thobal gi DFO RK Amarjit ki midyeng makhada forest ki staff singna fagat le haidi faraba mioi ani adudi khaute angamla chahi kuntaruk apokpa ke H Nektilam amadi Chamnailin Swam makhoi animak nongpo kaithel manbi gi kamu chingdagini makhoi na yanthat lamba u amadi seasonal magari adu so fagat le haidi DFO RK Amarjit na phongdorakpada Gwarok Reserve Forest ki jagada uyanbagi matangda assembly da fawba yamna kanna khanakeba leire ain lei haiba khangdabagi mongda reserve forest area da uyan thalamba se nungaite ain bu khonggaung na bani haina lawi haiki Turel Ahanbi khongnang makhong haina khangnaba mafam aduda Lilong Turel Ahanbi mathakta miyamna sel khainaraga sariba thong asi chada marifugi changda saba lusilaklabasu makha taba sanpham leitabana thong sabagi thabak asi leple mari leinaba singna athuba matamda yengshinbiduna mateng pangbiu haina Turel Ahanbi road suspension bridge construction committee gi maikai degi Manipur sarkar gi pungning chingsilakle hiramastigi matangda Lilong Turel Ahanbi khongnang makhongda pangthokpa pamui singa unabada committee gi secretary Rafi Sahana phongdorakpada wathoriba thong gi saruk asi lengakna midyeng sangbiduna thuba matamda saba lusinbiduna miyamgi awaba asi kokhanbiu thong asi lamdam adonggi miyamgi yamna maruiba thong amani makha tana lusinna buhonabada lupa lakh tara rom sangkhigani masjida lengaki mari leinaba sing amadi miyamna mateng pangbiu haiki estimate ki amount asi miyamna hojik su contribution tawbiu amadi leiriba sarkar asina miyang changhan ningi tangai fadana darkar leiraba ikoi gi zarurat oiraba sibana ba tangai fadaba nupi angang sing ikoi gi landaba yadraba ahlaman sing amadi koi som de som phaudo aga Lilong Turel Ahanbi sidagi phaudo marom chakhirba sigi damakta sarkar miyang chambiraga tangai fadana basi bum pung phana lo sin bagi damakta ikoi gi committee asena miyam da press ki khudang tawraga ngasi loiselak pada marui bapau amuka na pizari Jingmi luchungba singna ngasi su Chief Minister N Birenda award apakaya yengshinbina bawakat kre Mideng tabiri basingbu amuka na kurumdari